ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟꯒꯤ ꯄꯩꯁꯥꯗꯨꯕꯨ ꯀꯌꯥꯅꯦꯕ? ꯄꯩꯁꯥꯕꯨꯗꯤ 2,000ꯅꯤ ꯑꯗꯨꯕꯨ ꯀꯣꯏꯕꯒꯤ ꯌꯥꯎꯔꯒ 3,000 ꯍꯥꯏꯍꯧꯔꯒꯦ. ꯏꯃꯥ ꯂꯨꯄꯥ 3,000 ꯆꯪꯒꯅꯤ. ꯅꯪ ꯆꯨꯝꯅ ꯂꯩꯕ ꯑꯉꯥꯡ. ꯆꯟꯕꯗꯨ ꯌꯥꯒꯗ꯭ꯔꯣ? ꯌꯥꯒꯅꯤ ꯏꯃꯥ. 이마기디 나산다니 소비하다보니까 그래 나이 막상 봐줘로 이마도 애당 공물하게. Next. ꯊꯦꯡꯉꯤ ꯃꯥ ꯆꯠꯂꯗꯕꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ. 이마ꯗꯗꯤ 루파 100ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯗꯦ. ꯃꯁꯤꯅ ꯌꯥꯔꯗ꯭ꯔꯥ? ꯌꯥꯔꯣꯏ ꯏꯃꯥ. ꯂꯨꯄꯥ 100ꯅꯗꯤ ꯂꯨꯄꯥ 200 ꯄꯤꯔꯝꯃꯨ. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯋꯥꯡꯒꯤ ꯏꯆꯦꯆꯧꯕꯤꯗ ꯍꯥꯏꯔꯝꯃꯒꯦ ꯂꯧꯈ꯭ꯔꯣ ꯆꯪꯉꯒ ꯂꯨꯄꯥ 100. ꯍꯣꯏ ꯏꯃꯥ ꯐꯔꯦ. ꯑꯩ ꯑꯋꯥꯡꯒꯤ ꯏꯆꯦꯆꯧꯕꯤꯗꯒꯤ ꯂꯧꯈ꯭ꯔꯒꯦ. ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯊꯦꯡꯈ꯭ꯔꯅꯤ. ꯆꯠꯄꯤꯔꯣ. ꯑꯩꯁꯨ ꯆꯠꯂꯒꯦ ꯁ꯭ꯀꯨꯜ. ꯐꯔꯦ ꯆꯠꯂꯣ. ꯏꯇꯥꯎ ꯉꯥꯟꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦꯅꯦ. ꯃꯇꯝꯗꯤ ꯑꯥ ꯌꯧꯈ꯭ꯔꯦ. ꯏꯇꯥꯎ ꯂꯣꯏꯁꯤꯜꯂꯕꯣ? ꯑꯗꯣ ꯄꯩꯁꯥ ꯀꯌꯥ ꯌꯧꯔꯛꯀꯦ? ꯏꯇꯥꯎ ꯂꯨꯄꯥ 100 ꯌꯧꯔꯛꯑꯦ. ꯏꯇꯥꯎꯒꯤꯗꯤ? ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯂꯨꯄꯥ 200 ꯈꯛꯇꯅꯤꯗ. ꯌꯥꯔꯦꯅꯤ ꯏꯇꯥꯎ ꯉꯁꯤꯒꯤꯗꯤ ꯑꯗꯨꯅ ꯀꯣꯟꯅꯕ ꯁꯤꯜꯂꯁꯤ. ꯑꯣ ꯐꯔꯦ. ꯑꯗꯣ ꯀꯗꯥꯏ ꯆꯠꯁꯤꯒꯦ? ꯏꯇꯥꯎ ꯉꯁꯤ ꯀꯗꯥꯏꯗ ꯆꯠꯁꯤꯅꯣ? ꯉꯁꯤꯗꯤ ꯏꯇꯥꯎ ꯁ꯭ꯀꯨꯜ ꯆꯠꯁꯤꯔꯥꯅ ꯈꯜꯂꯤꯌꯦ. ꯅꯍꯥꯟꯁꯨ ꯁꯥꯔꯅ ꯎꯈꯤꯕꯗꯨꯗ 이마다 헬까다 헬빠가 이따오시 얌다 끼케다 이거이마 나티에다 이따 시부와나 비리클리시 이마 루프라비나 칸가 디피라클로 하비원 이따 아도 한지 레샤비닝 깨비 보이타 아드나 파라트라 아이수 마야마 시레이 아마디 파라 이따 다시 이마기 부와 나가 야니 볼로 이리브로 노레마 이마 아주 아이나 하이브 바샤두다 저금다 수월비려무 호이 이마 하이라게 수드라바수 이자이 담았다 이마 라이시니 이마 수나바 비가니다 이마 사대 안돼 덕비라 오바 아시는 거 말이죠. 아이디 하이시니까 나나도 받아 생판도 띠비야 로이 그이론에 는 하이두고 아이나 하이세 자기니 판가누 아왕기 이제 저희가네 사나부로 나 하이키더니 아이 미기 마망다 마이조 판비야 로이고 이마 이부어 까이는 나코이나 하이나리버두고 나랑 빠나 빠샤도 하이람바네 이마 पैसा도 फंगलतरे 까이는 하이시고 하이시로 이마 나사누빠도 아래보다 पैसा ꯌꯥꯝꯅ ꯃꯥꯡꯍꯜꯂꯤꯅꯦ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯅꯠꯇꯦꯅ ꯃꯊꯧ ꯂꯩꯗꯅ ꯍꯥꯏꯔꯤꯕꯅꯤ ꯀꯥꯟꯗꯦ ꯆꯥꯛꯇꯨꯝ ꯊꯣꯡꯗꯣꯛꯑ ꯂꯥꯛꯑꯣ 이마기 부어 이마 사람들에게 필수 키라고 야래 나랑 바이도 막더니 나마이네 이러네 나마이네 나랑 바이도 막더까지 수월하러 그리노네 아이나 떠보다보시고 아이기 높이나 마 아이기 마야 이마기 홍안바 이마기 홍안바 레이셔가 잘하네 이네 nganbado asida maya paibina pha karaida aigi janga tu chumabro khoibi asinbane aina haise ne asidane aigi pone chalisla tachi
Ima, nachagi kopi ko mang naroon naman naman siya. Amag tadi kopi yun ko, Ima. ꯃꯃꯥꯒꯤ ꯃꯐꯝꯗꯕꯨ ꯃꯆꯥꯒꯤ ꯀꯣꯛꯄꯤꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯂꯩꯔꯤꯒꯗ꯭ꯔꯅꯦ? ꯐꯔꯦ ꯐꯔꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ ꯂꯥꯛꯑꯣ. ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯕꯨ ꯇꯨꯡꯑꯣꯏꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯗꯨꯅ ꯂꯦꯜꯂꯨꯗꯨꯅ ꯂꯩꯔꯨꯔꯤꯕ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯕ ꯑꯩꯒꯨꯝꯅ ꯆꯩꯅꯥ ꯐꯪꯗꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯣꯊꯥꯔꯁꯤ. Thank you all. Thank you.